Suruibema Nasanipa haire Tabak masa ama tawjare Nupi ama kok thizinba yadro Aikhoidi yungse masak mataw fajabi Ayunpot mayam unbi nupi ama pu laktana kayata nungaina leire kayani adumna ahal oiraba nang imung manunggi thabak sudoino mawdo kok thizilabadi wai sangidana kanade matam leiringaidane Nasanipa do Ayunpot yamna unbi nupi yengagane mawdo kok thinabagi tawwo Khoidi hojik kaya nungairi yengu imong nupina thongaga saduna nungaina leiribisa udro hoini summini aisu khanba kuirabani Isanipa se thabak ama tawrabani ado ainane phana kanna hain sumanane nakho idana adum mehelai aisu imong nupiga do pamabani ni kanade yumda satlagani Isanipa do krikrik ta uge mauthi daba yade aina handakini sahi sing manungda Isanipa se mauthi daba sungya he yade hai gumdana Isanipa dane kanna haidaba yade aisu asi hairam laga hairibi ahal oirabi hanubi ado Masanipa ado mauthi nanabagi hairunabagi damakta mayumda satkirami akhoigi maunupi masak mataw fajabi Ayunpot mayama ulakbisinadi magi mamaunupi na henba yapoteda asomda ahal oirabi hanubi ado Masanipa aduda mau ama thinabagi damakta wari sthanarami ibungo chauba handaktine mau ama yangna thidaba yadi he nangi khangnaba leiraga puro luhongdana adu natrabadi imana thigadawribani ainane hairibasni handaki sahi si manungda mau ama puraktaba sungya he yade imana bi punamak loina masu urabani ai khata ngairabani yumasiga thabak tawduna leiribase ikaidra nangbo as khoi magi hawre ese maugi warise kharani tangnai khoni ima aikhoisu khudong ama sadana tawribani ainane matam sarag adum luhongduna purakadawribani wasu wanane ima kharani tangnai kho ainane khangnariba nupido mana yadana tawribani aisune luhongningabani imagi khanbada ado wasu wana kharani tangnai kise ima yade ngaibaga amatta yade hairibasni aina hairibasni handakine matang sigadine yumda mau puraktaba yade nangna khangnariba nupido imanane luhongdaba yade na hayayo handak sigi sahi si manungdane luhongdaba sungya yade imana bi punamak loina masu unarabani aisu isu kaido uningi ni he imong nupi kaido uningi solo imana hairibasni handaki matang se luhongdaba sungya yade nangna haibaga amatta taroidabani ai khangde ko luhongdaba yade hairibasni akhoi magi hekne nangdabasini luhongbabu hekta angang masadona luhongba hekta yabro ima mi ga leitabane aina sona office ki thabak nama sinbane aina khangnaribi nupidusune hojik luhongbai wapumdo yaroi haibani ima nangbo kharani ta ngai kisi luhongbado paisa mathau taye paisa yawdana karmi luhonggadoribano ai tanati aina khangnaribi nupidusune yarakhiroi ima haibani nangbo kharani ngakho mi sulitabane mathang sahida oina yengasi ma aina hairibisni kharani ta ngayu haibani ima nangbo ai karimta khangde handakine matangste luhongdaba sungya yade yumdane mau puslaktaba yade mau yamna mathau tare ima su ware sa ising thongbada ai karimta khangde luhongdaba sungya yade hairibasni ko ai phate haiganu asumna mama aduna yadraduna hairiba Masanipa ado luhongnabagi damakta mama aduna yumda mau puslaktaba yade haidana Masanipa de yamna kanna taklami Masanipa adusu upai leitaduna mana khangnariba nupi ado unabagi damakta satlami karigino nangna asukta hana karoklibasibu kari wapum leirabagi aidi kari tawrubai khanduna pakhatlure yamna kana laktaba yade kaina hairakpaduga keidawrage haibani matawasum tawduna sanahal aduna magi mama aduna lakliba sahi asigi manungda luhongdaba yade haiduna yamna kana takli haiduna magi nupi aduda hairami kainuni luhongbabu hekta luhongsi hairaga yarabro aigi iyamba luhongbabu kuidri ngarang nahanta luhongba loibita ngairi ai muk luhongba kadaidagi yagadawribagi luhongba haibase Ayunpot sthanalikon mayama sangi aigidi karimta surashindri ngaibane sahi ani humta ngaiko adugi matungdani luhongnabagi tawsi ngarang nahanta iyambado luhongba kuidri ai muk luhongbagi kadaidagi imana yarakani haigi ngaibane sahi kharatanga ngaikisi asumna sanahal khangnariba nupi aduna luhongbui wafamado yaninglamde adubu sanahal aduna magi mama aduna yamna kanna takpa aduga upai leitaduna
ꯃꯥꯒ ꯈꯪꯅꯔꯤꯕꯤ ꯄ꯭ꯔꯤꯌꯥ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯂꯨꯍꯣꯡꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯁꯅꯥꯍꯜ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤꯒꯤ ꯑꯋꯨꯟꯄꯣꯠꯅꯣ? ꯑꯋꯨꯟꯄꯣꯠ ꯀꯔꯤꯝꯇ ꯃꯊꯧ ꯇꯥꯗꯦ꯫ ꯏꯃꯥꯗꯤꯅꯦ ꯃꯃꯧ ꯅꯨꯄꯤ ꯃꯊꯧ ꯇꯥꯏꯌꯦ꯫ ꯑꯩꯈꯣꯏ ꯃꯥꯅꯅꯦ ꯂꯨꯍꯣꯡꯗꯕ ꯌꯥꯗꯦ, ꯃꯥ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏ꯫ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ꯫ ꯏꯃꯥꯅꯅꯦ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯗꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯏꯃꯥ ꯌꯥꯝꯅ ꯁꯥꯎꯒꯅꯤꯕ꯫ ꯂꯨꯍꯣꯡꯅꯕꯒꯤ ꯇꯧꯁꯤ꯫ ꯑꯁꯨꯝꯅ ꯁꯅꯥꯍꯜ ꯑꯗꯨꯅ ꯃꯥꯒꯤ ꯈꯪꯅꯔꯤꯕ ꯄ꯭ꯔꯤꯌꯥ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯑꯋꯨꯟꯄꯣꯠ ꯑꯃꯗꯤ ꯁꯅꯥ ꯂꯤꯛꯀꯣꯟ ꯀꯔꯤꯝꯇ ꯃꯊꯧ ꯇꯥꯗꯦ, ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇ ꯃꯃꯥꯅ ꯃꯃꯧ ꯅꯨꯄꯤ ꯃꯊꯧ ꯇꯥꯏ, ꯃꯃꯥ ꯑꯗꯣ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯁꯅꯥꯍꯜ ꯑꯗꯨꯅ ꯄ꯭ꯔꯤꯌꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯁꯅꯥꯍꯜ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯇꯛꯄ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯄ꯭ꯔꯤꯌꯥ ꯑꯗꯨꯁꯨ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯗꯣ ꯌꯥꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯁꯨꯅꯕꯒꯤ ꯄꯤꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯏꯃꯥꯅ ꯉꯝꯖꯕ ꯈꯔ ꯅꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯋꯨꯟꯄꯣꯠ ꯈꯔ ꯄꯤꯔꯤꯕꯁꯦ, ꯑꯁꯤꯅꯅꯦ ꯏꯆꯥꯒꯤ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯣꯀꯣ꯫ ꯑꯩꯅ ꯈꯔꯅꯤꯇꯪ ꯉꯥꯏꯈꯣ ꯍꯥꯏꯕꯗꯣ ꯅꯣꯏꯅ ꯌꯥꯔꯝꯂꯕꯗꯤ ꯑꯋꯨꯟꯄꯣꯠꯇꯣ ꯁꯨꯅ ꯄꯤꯒꯗꯕꯅꯤ꯫ ꯏꯃꯥꯕꯨ ꯋꯥꯔꯨꯅꯨꯀꯣ, ꯏꯃꯥꯅ ꯉꯝꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯁꯨꯝꯅ ꯄ꯭ꯔꯤꯌꯥꯒꯤ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯑꯋꯨꯟꯄꯣꯠ ꯑꯗꯣ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯌꯥꯒꯤꯗꯃꯛꯇ ꯃꯃꯥ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯉꯝꯕ ꯃꯇꯝꯗ ꯇꯞꯅ ꯇꯞꯅ ꯃꯆꯥꯅꯨꯄꯤꯒꯤ ꯑꯋꯨꯟꯄꯣꯠꯁꯤꯡꯗꯣ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥ, ꯀꯔꯤ ꯀꯞꯂꯤꯕꯅꯣ? ꯅꯪꯅ ꯑꯗꯨꯝꯅ ꯀꯞꯂꯒ ꯑꯩꯗꯤ ꯀꯔꯝꯅ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯀꯗꯣꯔꯤꯕꯅꯣ ꯏꯃꯥ? ꯀꯞꯀꯅꯣ ꯍꯥꯏꯕꯅꯤ ꯏꯃꯥ ꯅꯪꯕꯣ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯥꯗꯣ ꯌꯥꯝꯅ ꯐꯩꯌꯦꯅ ꯍꯥꯏꯌꯦ ꯏꯃꯥ꯫ ꯑꯋꯨꯟꯄꯣꯠꯀꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯔꯨꯅꯨ ꯏꯃꯥ, ꯀꯞꯀꯅꯣ ꯍꯥꯏꯕꯅꯤ ꯏꯃꯥ ꯅꯪꯕꯣ꯫ ꯑꯁꯨꯝꯅ ꯄ꯭ꯔꯤꯌꯥ ꯑꯗꯣ ꯁꯅꯥꯍꯜ ꯑꯗꯨꯅ ꯂꯨꯍꯣꯡꯗꯨꯅ ꯃꯌꯨꯝꯗ ꯃꯧ ꯑꯣꯏꯅ ꯄꯨꯔꯛꯈꯤꯔꯝꯃꯤ꯫ ꯁꯅꯥꯍꯜ ꯑꯃꯗꯤ ꯄ꯭ꯔꯤꯌꯥ ꯂꯨꯍꯣꯡꯂꯕꯒꯤ ꯃꯇꯨꯡꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯔꯝꯗ ꯑꯗꯨꯝ ꯊꯥꯒꯠꯇꯨꯅ ꯂꯩꯗꯣꯔꯤꯕ꯭ꯔꯣ? ꯑꯣꯐꯤꯁ ꯆꯠꯄꯒꯤ ꯃꯇꯝ ꯊꯦꯡꯈ꯭ꯔꯦ, ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯅꯪꯕꯣ꯫ ꯅꯪꯁꯦ ꯂꯥꯛꯄꯗꯒꯤ ꯑꯣꯐꯤꯁꯀꯁꯦ ꯑꯃꯠꯇ ꯆꯠꯅꯤꯡꯗ꯭ꯔꯦꯗ, ꯅꯪꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝꯇ ꯂꯩꯅꯤꯡꯉꯦ, ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ꯫ ꯐꯔꯦ, ꯑꯩꯅ ꯑꯣꯐꯤꯁ ꯆꯠꯅꯕꯒꯤ ꯇꯧꯔꯨꯈꯤꯒꯦꯀꯣ, ꯅꯪ ꯏꯟꯗꯤꯁꯤꯅ ꯂꯩꯔꯝꯃꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯍꯜ ꯑꯗꯣ ꯑꯣꯐꯤꯁ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯩꯒꯤ ꯍꯟꯗꯛ ꯏꯃꯧ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯁꯅꯥꯍꯜꯅ ꯄꯨꯔꯛꯂꯤꯕꯗꯣ, ꯅꯪꯕꯨ ꯅꯣꯡꯃꯗꯤ ꯂꯥꯛꯅ ꯌꯦꯡꯉꯣ ꯂꯥꯎꯅꯤ ꯅꯪꯕꯨ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯅꯦ, ꯂꯩꯀꯥꯏꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯁꯤꯃꯨꯛ ꯐꯖꯕ ꯂꯩꯇꯦꯅ ꯊꯥꯒꯠꯅꯔꯤꯕꯅꯤ ꯀꯩꯅꯣ, ꯅꯪꯕꯨ ꯌꯦꯡꯅꯤꯡꯕꯒ ꯄꯣꯛꯇ꯭ꯔꯣ? ꯅꯪꯅ ꯂꯨꯍꯣꯡꯉꯨ ꯍꯥꯏꯅ ꯏꯃꯧ ꯅꯨꯄꯤ ꯄꯣꯔꯣ ꯍꯥꯏꯅ ꯄꯣꯔꯦ, ꯑꯗꯣ ꯅꯣꯡꯃꯇꯗꯤ ꯂꯥꯛꯇꯅ ꯏꯃꯧ ꯅꯨꯄꯤꯅ ꯂꯣꯟꯕ ꯆꯥꯒꯗꯣ ꯊꯛꯑꯣ ꯂꯥꯎꯗꯅ ꯅꯪꯕꯨ꯫ ꯅꯃꯧ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯃꯁꯛ ꯐꯖꯕ ꯄꯨꯔꯒ ꯀꯩꯗꯧꯒꯗꯧꯔꯤꯕꯅꯣ? ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗꯤ ꯌꯦꯡꯉꯨ, ꯃꯁꯛ ꯐꯖꯕꯇ ꯅꯠꯇꯅ ꯑꯋꯨꯟꯄꯣꯠꯅ ꯀꯣꯛꯊꯣꯡ ꯑꯃ ꯄꯨꯔꯛꯇꯅ ꯌꯨꯝꯁꯦ ꯄꯤꯛ ꯊꯟꯕ ꯃꯈꯩ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯅ ꯂꯩꯔꯤꯕꯁꯤ ꯎꯗ꯭ꯔꯣ? ꯃꯁꯛꯇꯃ ꯐꯖꯔ ꯀꯩꯗꯧꯒꯗꯧꯔꯤꯕꯅꯣ? ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯗꯣ ꯀꯔꯤꯝꯇ ꯌꯥꯎꯔꯛꯇꯦꯅ ꯃꯍꯩ ꯉꯥꯡꯅꯔꯤꯕꯁꯤ ꯅꯪꯗꯤ ꯅꯅꯥꯀꯣꯡ ꯇꯥꯔꯝꯃꯣꯏꯅꯦ꯫ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯒꯗꯤ ꯃꯥꯟꯅꯕꯒ ꯌꯥꯄꯣꯠꯇꯦꯗ꯫ ꯑꯩꯗꯤ ꯍꯥꯟꯅꯗꯁꯨ ꯍꯥꯏꯗꯨꯅꯤ, ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯐꯪꯒꯗꯕ ꯂꯩꯀꯥꯏꯁꯤꯗ ꯃꯧ ꯑꯃꯠꯇ ꯂꯩꯇꯦꯅ, ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯗꯒꯤ ꯍꯧꯅ ꯃꯁꯛ ꯐꯖꯕꯗꯒꯤ ꯍꯧꯅ ꯀꯔꯤꯝꯇ ꯍꯦꯛ ꯋꯥꯠꯇꯕꯅꯤ꯫ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯗꯨꯗꯤ ꯀꯔꯤꯝꯇꯕꯨ ꯎꯂꯛꯇꯦꯅ ꯇꯥꯏꯅꯦ ꯁꯨꯔꯨ ꯍꯩꯕꯣ, ꯆꯨꯝꯕꯔꯅꯦ? ꯈꯪꯗꯦꯗ, ꯑꯩꯒꯤ ꯅꯥꯀꯣꯡꯁꯤꯅ ꯁꯣꯏꯅ ꯇꯥꯅ ꯇꯧꯔꯤ ꯃꯥꯅꯦ꯫ ꯀꯩꯅꯣꯅꯦ ꯁꯨꯔꯣ ꯅꯪꯕꯣ, ꯅꯆꯥ ꯅꯤꯄꯥꯗꯣ ꯑꯃꯠꯇꯅꯤ ꯄꯣꯛꯂꯤꯕ, ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯤ, ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯂꯧꯒꯦꯗꯤ ꯂꯩꯇꯅꯤ ꯀꯗꯥꯏꯗꯒꯤ? ꯂꯥꯏꯔꯁꯨ ꯗꯠꯅꯕꯤ, ꯑꯋꯨꯟꯄꯣꯠ ꯄꯤꯔꯛꯄ ꯉꯝꯗꯕꯤ ꯅꯃꯧ ꯅꯨꯄꯤꯗꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯩ ꯅꯃꯧ ꯅꯨꯄꯤ ꯂꯩꯇꯕ꯭ꯔꯣ? ꯑꯩꯅ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯒꯦ ꯍꯥꯏꯕꯁꯨ ꯃꯁꯥ ꯈꯪꯅꯕ ꯂꯩ ꯅꯣꯏꯅ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯒ ꯃꯃꯧ ꯅꯨꯄꯤ ꯑꯗꯣ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯁꯨ ꯑꯋꯨꯟꯄꯣꯠ ꯁꯨꯅ ꯄꯨꯔꯛꯇꯦ ꯍꯥꯏꯗꯨꯅ ꯅꯣꯛꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯑꯍꯜ ꯑꯣꯏꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯄ꯭ꯔꯤꯌꯥ ꯑꯗꯨꯗ ꯑꯋꯨꯟꯄꯣꯠꯇꯣ ꯁꯨꯅ ꯄꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯃꯥꯗ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯌꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ ꯄ꯭ꯔꯤꯌꯥ, ꯅꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯕꯨ ꯂꯨꯍꯣꯡꯕꯅꯤ ꯍꯥꯏꯔꯒ ꯅꯪꯒꯤ ꯑꯋꯨꯟꯄꯣꯠꯇꯨ ꯄꯤꯔꯛꯂꯤꯗꯨꯕꯨ ꯃꯤꯠ ꯊꯥꯛꯄ ꯊꯨꯞꯇꯕ ꯂꯩꯀꯥꯏ ꯃꯤꯁꯤꯡꯁꯤꯅꯅꯦ ꯑꯁꯨꯛ ꯆꯥꯎꯅ ꯂꯨꯍꯣꯡꯉꯒ ꯅꯃꯧ ꯅꯨꯄꯤꯅ ꯑꯩꯅ ꯑꯋꯨꯟꯄꯣꯠꯇꯤ ꯑꯃꯠꯇ ꯄꯤꯔꯛꯇꯦ ꯍꯥꯏꯅ ꯃꯍꯩ ꯉꯥꯡꯅꯔꯤꯕꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗꯀꯣ꯫ ꯂꯩꯀꯥꯏꯗ ꯀꯣꯏꯕ ꯆꯠꯄꯐꯥꯎ ꯇꯜꯂꯦꯅ ꯇꯧꯔꯤꯁꯦ꯫ ꯃꯤꯒꯤ ꯃꯃꯧ ꯅꯨꯄꯤꯗꯤ ꯌꯦꯡꯉꯨ, ꯑꯋꯨꯟꯄꯣꯠꯅ ꯀꯣꯛꯊꯣꯡ ꯑꯃꯅꯤ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ, ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯅꯣꯅꯦ, ꯆꯐꯨ ꯆꯋꯥꯡ ꯈꯔ ꯄꯤꯔꯛꯂꯒ ꯍꯦꯛꯇ ꯌꯥꯔꯕ꯭ꯔꯣ? ꯅꯃꯥꯗꯅꯦ ꯑꯋꯥꯠꯄ ꯑꯋꯨꯟꯄꯣꯠꯇꯣ ꯄꯤꯔꯛꯅꯕꯩ ꯈꯔ ꯍꯥꯏꯌꯨ꯫ ꯑꯩꯗꯤꯅꯦ ꯂꯩꯀꯥꯏ ꯃꯃꯥꯡꯁꯦ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦꯀꯣ, ꯑꯩꯁꯨ ꯏꯆꯥ ꯅꯨꯄꯥ ꯑꯃꯠꯇꯅꯤ ꯀꯩꯅೋ, ꯄꯩꯁా ꯇꯦꯛꯅꯤ ꯂꯨꯍꯣꯡꯉꯤꯕꯅꯤ꯫ ꯅꯃꯥꯗꯅꯦ ꯑꯋꯨꯟꯄꯣꯠꯇꯣ ꯄꯤꯔꯛꯅꯕꯩ ꯈꯔ ꯍꯥꯏꯌꯨꯀꯣ ꯌꯥꯡꯅ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯋꯨꯟꯄꯣꯠꯇꯣ ꯁꯨꯅ ꯄꯤꯔꯛꯇꯕ ꯌꯥꯗꯦ ꯏꯅꯦꯝꯕꯣꯛꯅ ꯍꯥꯏꯌꯦꯅ ꯈꯔ ꯍꯥꯏꯈꯣ ꯅꯃꯥꯗ꯫ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯗꯨꯕꯣ, ꯂꯨꯍꯣꯡꯗ꯭ꯔꯤ ꯃꯃꯥꯡꯗꯗꯤ ꯑꯋꯨꯟꯄꯣꯠ ꯀꯌꯥꯝ ꯎꯔꯛꯇꯕꯁꯨ ꯌꯥꯅꯤ,
ꯏꯃꯧ ꯅꯨꯄꯤ ꯐꯪꯉꯒ ꯂꯣꯏꯔꯦꯅ ꯏꯃꯥꯅ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯑꯩꯗꯤ ꯗꯥ ꯁꯅꯥꯍꯜꯗꯁꯨ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈꯤꯕꯅꯤ, ꯌꯨꯝꯗ ꯏꯕꯨꯡ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯤ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯁꯨ ꯅꯠꯇꯦ, ꯍꯧꯖꯤꯛꯄꯨ ꯏꯃꯥꯗ ꯀꯔꯝꯅ ꯑꯎꯟꯄꯣꯠ ꯄꯤꯔꯛꯎ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯂꯨꯍꯣꯡꯕꯗꯨꯐꯥꯎ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯨꯍꯣꯡꯉꯤꯕꯅꯤ, ꯏꯃꯥ ꯍꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯕꯗꯨꯒ ꯂꯨꯍꯣꯡꯗꯕ ꯌꯥꯗꯗꯨꯅ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯨꯍꯣꯡꯉꯤꯕꯅꯤ ꯏꯃꯥ, ꯑꯩ ꯌꯨꯝꯗ ꯀꯔꯝꯅ ꯑꯎꯟꯄꯣꯠꯇꯣ ꯁꯨꯅ ꯄꯤꯔꯛꯎꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯏꯃꯥ? ꯏꯃꯥ ꯍꯣꯏꯗꯣ ꯌꯥꯝꯅ ꯋꯥꯔꯅꯤ ꯏꯃꯥ, ꯀꯣꯟꯅ ꯏꯃꯥꯅꯕꯨꯗꯤ ꯇꯞꯅ ꯇꯞꯅ ꯄꯤꯔꯛꯀꯅꯤꯅ ꯍꯥꯏꯔꯦ ꯏꯃꯥ꯫ ꯑꯣꯏꯊꯣꯛꯇ꯭ꯔꯕ ꯋꯥꯔꯤꯅꯤ ꯏꯕꯦꯝꯃ, ꯄꯤꯔꯤꯉꯩꯗ ꯄꯤꯍꯧꯗꯅ ꯀꯔꯝ ꯀꯥꯟꯗ ꯄꯤꯒꯗꯧꯔꯤꯕꯅꯣ? ꯀꯔꯤꯝꯇ ꯈꯪꯗꯦ, ꯃꯤꯉꯣꯟꯗꯒꯤ ꯄꯨꯕ꯭ꯔꯥ ꯍꯟꯕ꯭ꯔꯥ ꯇꯧꯅꯅꯦ ꯅꯪꯒꯤ ꯑꯋꯥꯠꯄ ꯑꯎꯟꯄꯣꯠꯇꯣ ꯄꯤꯔꯛꯇꯕ ꯌꯥꯗꯦꯅ ꯅꯃꯥꯗ ꯈꯔ ꯍꯥꯏꯌꯨ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ, ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯪꯗꯦ, ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯒ ꯆꯣꯞꯍꯟꯕ ꯌꯥꯔꯣꯏꯌꯦ ꯏꯕꯦꯝꯃ, ꯑꯎꯟꯄꯣꯠꯇꯣ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ, ꯅꯃꯥꯗ ꯍꯧꯖꯤꯛꯃꯛ ꯐꯣꯟ ꯇꯧꯅꯅꯦ ꯍꯥꯏꯈꯣ, ꯃꯤꯉꯣꯟꯗꯒꯤꯅꯦ ꯄꯨꯕ꯭ꯔꯥ ꯍꯟꯕ꯭ꯔꯥ ꯇꯧꯅ ꯑꯎꯟꯄꯣꯠꯇꯣ ꯁꯨꯅ ꯄꯤꯔꯛꯇꯕ ꯌꯥꯗꯦꯅ ꯏꯅꯦꯝꯕꯣꯛꯅ ꯍꯥꯏꯌꯦꯅ ꯅꯃꯥꯗꯅꯦ ꯐꯣꯟ ꯇꯧꯔ ꯍꯥꯏꯌꯨ, ꯍꯧꯖꯤꯛꯃꯛ ꯐꯣꯟ ꯇꯧꯔ ꯍꯥꯏꯌꯨ, ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯪꯗꯦꯀꯣ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯅꯦꯝꯕꯣꯛ ꯑꯗꯨꯅ ꯄ꯭ꯔꯤꯌꯥ ꯑꯗꯨꯗ ꯃꯥꯒꯤ ꯑꯎꯟꯄꯣꯠꯁꯤꯡꯗꯣ ꯁꯨꯅ ꯄꯤꯔꯛꯇꯦ ꯍꯥꯏꯗꯨꯅ ꯉꯥꯡꯂꯝꯂꯒ ꯃꯃꯥ ꯑꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯎꯟꯄꯣꯠ ꯑꯋꯥꯠꯄꯁꯤꯡꯗꯣ ꯄꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯌꯨ ꯍꯥꯏꯅ ꯄ꯭ꯔꯤꯌꯥ ꯑꯗꯨꯗ ꯃꯅꯦꯝꯕꯣꯛ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯄ꯭ꯔꯤꯌꯥ ꯑꯗꯣ ꯃꯅꯦꯝꯕꯣꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯝꯗꯦ, ꯃꯔꯝꯗꯤ ꯄ꯭ꯔꯤꯌꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯅꯠꯇꯦ, ꯑꯗꯨꯒꯤ ꯃꯊꯛꯇ luhongbadussu matam yam likna luhongkiba maramna awunpotto suna piba ngamlamde Priyagi imung aduna maram aduna Priya ado wakal yamna nungaitaduna manembokki mawong mataw atuda tawpham safam khanglamde. Priyana manembokta asumna ima sak loire saki saringai sanabe tawrasi khaidoglage ima sak sabaga lairi ibema aina namada phone tawna awunpotki warido sanau haibadubu nongu sanarabro. ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯊꯋꯥ ꯁꯥꯗꯕ ꯇꯧꯅꯨꯀꯣ, ꯑꯩꯗꯤꯅꯦ ꯐꯔꯕꯗꯤ ꯌꯥꯝ ꯐꯕꯅꯤ, ꯐꯠꯇ꯭ꯔꯕꯗꯤ ꯌꯥꯝ ꯐꯠꯇ꯭ꯔꯕ ꯅꯅꯦꯝꯕꯣꯛꯅꯤ, ꯑꯎꯟꯄꯣꯠꯇꯣ ꯄꯤꯔꯛꯇꯕ ꯌꯥꯗꯦꯅ ꯃꯥꯗꯨꯒ ꯍꯥꯏꯌꯨ, ꯆꯥꯛꯀꯅꯤ ꯑꯝꯇ ꯆꯥꯅꯤꯡꯗꯦ ꯑꯩ, ꯑꯎꯟꯄꯣꯠꯇꯣ ꯎꯔꯒꯅꯤ ꯑꯩꯅ ꯆꯥꯛ ꯆꯥꯒꯗꯧꯔꯤꯕꯁꯦ, ꯐꯣꯟ ꯇꯧꯅ ꯈꯔ ꯍꯥꯏꯈꯣꯅ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯗ꯭ꯔꯕ꯭ꯔꯣ ꯅꯪꯕꯣ? ꯆꯠꯂꯨ ꯆꯠꯂꯨ ꯅꯃꯥꯗ ꯋꯥꯔꯤ ꯁꯥꯟꯅꯧ ꯑꯎꯟꯄꯣꯠꯀꯤ ꯃꯔꯝꯗ, ꯑꯗꯨꯒꯅꯦ ꯀꯣꯟꯅ ꯆꯥꯛꯀꯗꯣ ꯆꯥꯒꯦ, ꯆꯥꯛꯀ ꯆꯥꯅꯤꯡꯗꯦ ꯑꯩ꯫ ꯑꯁꯨꯝꯅ ꯃꯅꯦꯝꯕꯣꯛ ꯑꯗꯣ ꯉꯥꯡꯂꯗꯨꯅ ꯑꯎꯟꯄꯣꯠ ꯑꯗꯣ ꯁꯨꯅ ꯄꯤꯔꯛꯇꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯌꯥ ꯑꯗꯨꯗ ꯉꯥꯡꯂꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯄ꯭ꯔꯤꯌꯥ ꯑꯗꯣ ꯃꯅꯦꯝꯕꯣꯛ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯃꯌꯨꯝꯗ ꯐꯣꯟ ꯇꯧꯅ ꯍꯥꯏꯒꯗꯁꯨ ꯃꯃꯥ ꯑꯗꯨꯒꯤ ꯑꯋꯥꯕꯗꯨ ꯎꯕꯗꯨꯒ ꯇꯧꯐꯝ ꯈꯪꯉꯝꯗꯦ꯫ ꯄ꯭ꯔꯤꯌꯥ ꯑꯗꯨꯅ ꯃꯃꯥ ꯑꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯌꯥ ꯑꯗꯣ ꯃꯌꯨꯝꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯏꯃꯥ, ꯑꯩꯈꯣꯏꯒꯤꯅꯦ ꯏꯅꯦꯝꯕꯣꯛꯅꯅꯦ ꯑꯎꯟꯄꯣꯠ ꯁꯨꯅ ꯄꯤꯔꯛꯇꯦꯅ ꯀꯩꯅꯣ ꯉꯥꯡꯕꯅ ꯆꯠꯂꯦ ꯇꯨꯝꯃꯦ ꯆꯥꯔꯦ ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯂꯩꯔꯦ, ꯑꯩꯅꯦ ꯀꯔꯤ ꯇꯧꯗꯨꯅꯣ ꯈꯪꯗꯦ, ꯇꯧꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯏꯃꯥ, ꯀꯔꯤꯅꯣ ꯑꯩꯕꯨ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯁꯤ ꯏꯃꯥ ꯅꯪꯕꯣ? ꯀꯔꯤꯅꯣꯅꯦ ꯅꯅꯦꯝꯕꯣꯛꯇꯨꯕꯨ, ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯗꯤ ꯑꯎꯟꯄꯣꯠꯀ ꯃꯊꯧ ꯇꯥꯗꯦ, ꯏꯃꯧ ꯅꯨꯄꯤ ꯐꯪꯉꯒ ꯂꯣꯏꯔꯦ ꯀꯥꯏꯅ ꯅꯪꯕꯨ ꯍꯥꯏꯈꯤꯗꯥꯏꯅꯦ, ꯌꯥꯝꯅ ꯐꯩ ꯍꯥꯏꯗꯥꯏꯅꯦ ꯅꯅꯦꯝꯕꯣꯛꯇꯣ, ꯅꯄꯨꯔꯣꯏꯕꯗꯨꯁꯨ ꯌꯥꯝꯅ ꯐꯩ ꯍꯥꯏꯗꯥꯏꯅꯦ, ꯅꯄꯨꯔꯣꯏꯕꯗꯨꯅ ꯑꯎꯟꯄꯣꯠ ꯃꯊꯧ ꯇꯥꯗꯦ ꯂꯨꯍꯣꯡꯉꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯑꯃꯠꯇ ꯄꯤꯗꯕ ꯃꯈꯩ ꯄꯔꯞ ꯄꯔꯞ ꯇꯧꯅ ꯂꯨꯍꯣꯡꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯅꯌꯥꯝꯕ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤ, ꯅꯪꯒꯤ ꯂꯨꯍꯣꯡꯕꯗꯨꯕꯨ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯨꯔ ꯍꯜꯂ ꯇꯧꯅ ꯐꯖꯅꯕ ꯍꯣꯠꯅꯅ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯈꯔ ꯄꯤꯔꯤꯗꯅ ꯀꯔꯤꯅꯣ? ꯑꯋꯥꯠꯄꯗꯣ ꯑꯩꯅ ꯇꯞꯅ ꯏꯪꯅ ꯄꯤꯒꯦꯅ ꯈꯜꯂꯤꯕꯅꯤ, ꯑꯩꯁꯨ ꯈꯪꯉꯤꯕꯅꯤ ꯏꯆꯥꯅꯨꯄꯤ ꯄꯣꯛꯂꯕꯗꯤ ꯁꯨꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯗꯣ, ꯉꯝꯗꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯣ ꯅꯅꯦꯝꯕꯣꯛꯇꯣ ꯈꯪꯗ꯭ꯔꯣ? ꯑꯗꯨꯅꯤ ꯑꯩꯁꯨ ꯍꯥꯏꯔꯕꯅꯤ ꯏꯃꯥꯗ, ꯇꯞꯅ ꯏꯪꯅ ꯏꯃꯥꯅ ꯄꯤꯔꯛꯀꯅꯤ ꯈꯔꯇ ꯉꯥꯏꯈꯣꯏꯅ, ꯑꯗꯨꯕꯨ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯂꯩꯔꯦ, ꯆꯥꯛ ꯆꯥꯔꯣ ꯍꯥꯏꯅꯤ ꯑꯎꯟꯄꯣꯠꯀꯤ ꯅꯃꯥꯗ ꯐꯣꯟ ꯇꯧꯅ ꯍꯥꯏꯈ꯭ꯔꯕ꯭ꯔꯥ? ꯉꯥꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯏꯃꯥ, ꯀꯩꯗꯧꯗꯨꯅꯣ ꯈꯪꯗꯦ, ꯑꯩꯁꯨ ꯀꯣꯛ ꯁꯥꯕꯅ ꯂꯣꯏꯔꯦ, ꯈꯪꯗꯦꯗ ꯀꯔꯤ ꯃꯑꯣꯡ ꯃꯇꯧꯅꯣ, ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯈꯪꯉꯝꯃꯗꯤ ꯑꯩ ꯂꯨꯍꯣꯡꯖꯔꯝꯃꯣꯏꯗꯕꯅꯤ ꯏꯃꯥ꯫ ꯌꯥꯝꯅ ꯐꯩ ꯍꯥꯏꯈꯤꯗꯥꯏꯅꯦ ꯅꯪꯕꯨ, ꯅꯅꯦꯝꯕꯣꯛꯇꯣ ꯑꯎꯟꯄꯣꯠ ꯄꯥꯝꯕꯤ ꯅꯅꯦꯝꯕꯣꯛ ꯑꯣꯏꯔꯝꯃꯤꯅꯦ, ꯃꯃꯧ ꯅꯨꯄꯤ ꯄꯥꯝꯗꯕꯤ ꯑꯣꯏꯔꯝꯃꯤ, ꯃꯥꯅ ꯇꯧꯔꯤꯕꯗꯣ ꯑꯎꯟꯄꯣꯠꯀꯤꯗꯃꯛꯇ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯔꯝꯂꯦꯅꯦ, ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯍꯥꯏꯔꯝꯃꯗꯤ ꯑꯩꯈꯣꯏꯁꯨ ꯂꯨꯍꯣꯡꯕꯗꯣ ꯇꯣꯛꯊꯣꯛꯀꯗꯕꯅꯤ, ꯃꯇꯝꯗꯨꯒꯗꯤ ꯑꯎꯟꯄꯣꯠ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛꯅ ꯀꯔꯤꯅꯣ ꯑꯎꯟꯄꯣꯠ ꯑꯣꯏꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯕ꯭ꯔꯣ? ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯄꯤꯒꯗꯧꯔꯤꯕꯅೋ? ꯈꯔꯇ ꯉꯥꯏꯌꯣ, ꯏꯃꯥꯅ ꯁꯨꯅꯕꯒꯤ ꯄꯤꯔꯛꯀꯅꯤ ꯍꯥꯏꯌꯨ, ꯅꯪꯗꯕ ꯇꯧꯒꯅꯨ ꯍꯥꯏꯌꯨ ꯅꯃꯥꯗꯣ, ꯌꯥꯝ ꯍꯦꯟꯖꯜꯂꯛꯀꯅꯨ ꯍꯥꯏꯌꯨꯀꯣ꯫ ꯑꯦꯔꯥ, ꯑꯁ ꯏꯃꯥ ꯑꯃꯨꯛ ꯁꯥꯎꯒꯠꯂꯛꯑꯦꯁꯦ, ꯑꯩꯅꯦ ꯇꯧꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦꯔ ꯇꯧꯔꯤꯁꯦ, ꯅꯥꯈꯣ ꯗꯥ ꯁꯅꯥꯍꯜꯂꯛꯑꯒꯅꯦ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩ ꯐꯖꯅ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯌꯦꯡꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯁꯨ ꯀꯔꯤꯝꯇ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯏꯃꯥ, ꯊꯝꯃꯒꯦ꯫ ꯑꯁꯨꯝꯅ ꯄ꯭ꯔꯤꯌꯥ ꯑꯗꯣ ꯃꯃꯥ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯁꯨ ꯎꯕꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ, ꯀꯔꯝꯅ ꯑꯎꯟꯄꯣꯠ ꯑꯗꯣ ꯄꯤꯔꯛꯎ ꯍꯥꯏꯗꯣꯏꯅꯣ ꯈꯟꯗꯨꯅ ꯄ꯭ꯔꯤꯌꯥꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫
ngihak leirabagi tungda sanahal adusu office tagi halaklami sanahal aduna priya aduna wakhal nungai traduna famduna ungduna leiba mong mato ubaduga kari tawrabagi haiduna hanglami maduda priya aduna magi mama aduna ngaihak leitana awatpa Ayunpot pinabagi wafam asumna ngani sai haiduna sanahal aduda wari singado liduna tahalami aisu kidoduna khangdi imada haire imanasu hawjikti Ayunpot suna piba ngamoi haiduna hairi aine kidoduna khangdi da sanahal nang atopa nupi ama thigi harasu thiro Ayunpot piba ngamdrabanina ai yumda hankrage karino ngangi dubo ngawrabro akhoi mana adumna Ayunpot ki maramda nangonda ngangi sai haibase ai bu thazargidreda kaino ima dubo ngawrabro lohongji mamangdadi ware mamong pi mathauta Ayunpot mathauta de na hairaga karigino mana hauji Ayunpot ki damakta nangonda ngangduna sakuna tawribase ai maga wari sanage nang karisu khaluno ai loina fanabri tawge asumna priya gi mama aduna sanahal aduda phone tawduna magi mama aduna Ayunpot ki damakta ngai haklitina priya da ngang sai haiduna wari ado sanahal amadi priya gi mama makoi ani wari sanarami aduni bunga soba nangna khara phanabi ki taw ai sune topam khangdeda karino nama aduna ngai haklitina priya aduda Ayunpot ki maramda ngang saga priya na kadai dagi Ayunpot mayam do piba ngamgadoribano ai khuisu yengu yama nungai yai fabe mung nate isani pa ma luhongba su kuidri noina prap luhongdaba yade haibaduga akhoi sungam na bigi tawna isanu pido luhongdun piri bani Ayunpot angamba kharadi piri dana hendok thoidokpa Ayunpot singdudi ngam kanda tapna pigi haina imana khalli bani sanali kondo sune loina suna piba ngamdre ai khuisu tawningli bani tawningi haiduna bu khutta senphamdo leidana karamna tawgadori bano namada fazana hayu ko adumna tawrabadi yumdo khana sainaba thokpa tare ima karisu warunu aina loina phanabagi singani Ayunpot pirakanu karigi Ayunpot no aidi luhongji mamangda priyada Ayunpot mathau tade yumda mau ama mathau ta yaiduna hairibani aina loina phanaba singani imana dugi damakta karisu khalunu ima ai leiye priyagi damakta ima karisu warunu ima hoi nangna adumna hairabadi ima su khara nungaido priyaduna kapla duna phone tawri aisu topam sapam khangdri phare fazana bigi tawsiko me mamangda soptana bagi hoima karishun sathirunu ai leima warugano Ayunpot Pambi egi mase ngasidi asawa para matambidraba yade makhoi gumba kaya asinani imung manung ngai haglitana Ayunpot ki damakta mamong nupi phawba yumdagi tangthoktuna hatokpa kyam tawribase asumna sanahal aduna mama ado karigumba asawa para matambigi haiduna khanduna office tagi halaklabagi tungda mama adubu kauthoklami karinoni bungo soba haima kadaidagi washing machine fridge tv non hinangbu asiro ima priya hoigi yumdagi priya gi mama na paisa senpham pirakpani Ayunpot sa ingonda leiraga yumda thilu so oina loina suna piraklebani iman haiba singo yengu washing machine adugagi fridge tv yaredana ima ko asi matungdadi imana ngai hagleitana priya da Ayunpot ki ngangbado ngangroidana adumna imana ngai hagleitana priya da Ayunpot ki ngangbaduna priya do tobam sabam khangdri aidi asukudba khangde ima se mamung pi mathau ta de Ayunpot mathau tai haibase aidi ngasi tabu khangini ma kaino harisibo masaidang imana paisa leite hairam laga kadai digi paisa asu yamna piraktana Ayunpot ki pusai mayam se leirakli bano kaino ibu bha me nam ta adri ne tawrisibo da sanahal matawse kari haiba Ayunpot mayam se priya gi yumdagi paisa piraklaga leirakli bani haibro phare asi oirabadi leikai mamangda soptredana imasu as imana bigi mamangda Ayunpot mayam purena is utkadori bani as tong haraugri phare adudi ima Ayunpot pamlabanina Ayunpot siga oina yumda lehoro ima imadi mamong nupi mathau ta di haiba natro ima imong nupi gi seba pamdrabanina Ayunpot mayam siga oina yum siga lehoro aisu office tapado khara lapi aduna ina bhara ma lore bhara aduga priya ga iga aikhaini punna lehurage imadi yum siga mamong nupi mathau ta dabanina Ayunpot mayam se yengaga lehoro ima ko kanadi priya chalo pose hingdo yum saluro aina bhara da leina bengang labani nanga iga punna ada bhara da leina bagi ko imadi mamong nupi mathau ta dabanina Ayunpot singsiga dum lehorasano chalo ni aina hairiba singal lingaida pose hingdo ada thamuna bai tawsi ai office ki thabak thado maga lai bani thabak mayam ma lehori bani salo aina hairiba se na phina ron yum saluro
ꯚꯔꯥꯗ ꯂꯩꯅꯕꯒꯤ ꯇꯧꯁꯤ ꯏꯃꯥꯗꯤ ꯑꯁꯤꯒ ꯑꯗꯨꯝ ꯑꯋꯨꯟꯄꯣꯠꯁꯤꯡꯁꯤꯒ ꯂꯩꯖꯍꯧꯔꯅꯤ ꯅꯠꯇ꯭ꯔꯥ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯑꯋꯨꯟꯄꯣꯠꯁꯤꯡꯁꯦ ꯌꯥꯔꯕ꯭ꯔꯣ ꯁꯨꯔꯕ꯭ꯔꯣ ꯋꯥꯠꯂꯕꯗꯤ ꯑꯃꯨꯛꯇꯪꯒ ꯍꯥꯏꯔꯣ ꯑꯋꯥꯠꯄꯁꯤꯡꯗꯣ ꯑꯩꯅ ꯑꯗꯨꯝ ꯈꯔ ꯍꯥꯞꯄꯒ ꯏꯃꯥꯒꯤ ꯑꯋꯨꯟꯄꯣꯠꯇꯣ ꯁꯨꯅꯕꯒꯤ ꯄꯤꯔꯒ ꯂꯣꯏꯔꯦ ꯆꯠꯂꯨꯅꯦ ꯅꯪꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯅꯦꯍꯦ ꯊꯦꯡꯉꯦꯅꯦ ꯑꯩ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯃꯌꯥꯝ ꯂꯩꯍꯧꯔꯤꯕꯅꯤꯅꯦ ꯄꯣꯠꯆꯩꯁꯤꯡꯗꯣ ꯌꯣꯝꯁꯜꯂꯨꯔꯣ ꯅꯪꯒꯤ ꯅꯐꯤ ꯅꯔꯣꯟ ꯑꯋꯥꯠ ꯑꯄꯥ ꯂꯣꯏꯅ ꯌꯣꯝꯁꯜꯂꯣ ꯑꯩꯁꯨ ꯌꯥꯎꯅ ꯌꯣꯝꯁꯜꯂꯣ ꯑꯥꯗ ꯚꯔꯥꯗ ꯂꯩꯅꯕꯒꯤ ꯑꯁꯨꯝꯅ ꯁꯅꯥꯍꯜ ꯑꯗꯨꯅ ꯃꯃꯥ ꯑꯗꯣ ꯑꯆꯧꯕ ꯀꯔꯤꯒꯨꯝꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯃꯥ ꯑꯗꯣ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯣ ꯑꯗꯨꯒ ꯃꯥꯒ ꯄ꯭ꯔꯤꯌꯥꯒ ꯄꯨꯟꯅ ꯚꯔꯥꯗ ꯂꯩꯔꯨꯅꯕ ꯍꯥꯏꯗꯨꯅ ꯁꯅꯥꯍꯜ ꯑꯗꯨꯅ ꯃꯃꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯆꯨꯝꯅ ꯁꯅꯥꯍꯜ ꯑꯗꯣ ꯃꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯄ꯭ꯔꯤꯌꯥ ꯑꯗꯣ ꯚꯔꯥꯗ ꯄꯨꯟꯅ ꯂꯩꯔꯨꯅꯕ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯏꯕꯨꯡꯉꯣ ꯁꯅꯥꯍꯜ ꯅꯥꯈꯣꯅꯤ ꯅꯪꯕꯨ ꯏꯃꯥ ꯌꯥꯝꯅ ꯂꯥꯜꯂꯦꯅꯦꯍꯦ ꯅꯥꯈꯣ ꯍꯥꯏꯕꯅꯦ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯦ ꯄ꯭ꯔꯤꯌꯥ ꯅꯥꯈꯣꯅꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯊꯥꯗꯣꯛ ꯆꯠꯂꯤꯗꯨꯕꯣ ꯑꯩ ꯑꯋꯨꯟꯄꯣꯠ ꯄꯥꯝꯗ꯭ꯔꯦ ꯏꯃꯧ ꯅꯨꯄꯤ ꯃꯊꯧ ꯇꯥꯏꯌꯦ ꯅꯥꯈꯣ ꯍꯥꯏꯕꯅꯦ ꯁꯅꯥꯍꯜ ꯑꯃꯨꯛꯇꯪ ꯍꯜꯂꯛꯈꯣꯅꯦ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯅꯦ ꯑꯃꯨꯛꯇꯪ ꯍꯜꯂꯛꯈꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯅꯥꯍꯜꯒꯤ ꯃꯃꯥ ꯑꯗꯣ ꯃꯥꯅ ꯇꯧꯈ꯭ꯔꯤꯕ ꯄꯨꯝꯅꯃꯛꯇꯣ ꯂꯥꯜꯂꯦ ꯍꯥꯏꯕꯗꯣ ꯈꯪꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯄ꯭ꯔꯤꯌꯥ ꯑꯃꯗꯤ ꯁꯅꯥꯍꯜ ꯑꯗꯣ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯣ ꯍꯥꯏꯗꯨꯅ ꯀꯞꯂꯗꯨꯅ ꯃꯆꯥꯅꯤꯄꯥ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯈꯤꯔꯝꯃꯤ